Sangai Express ki reporter singa kogi relief camp de leiriba disabled person sing unaduna makoina thengnariba kogi khudongcha da singi matang da report ama kasi makogi headline oina yauri disabled IDB singa kogi lenga ki akhanaba mateng pangli haiba wafam sini yauri basi masida kogi Sangai Express singa koi Sangai Express ki reporter singa tonga relief camp da chatuna unaruba matamda disabled persons in Hasiga, who pick lava Kamada, family put in the relation basina, Awaba, Kudoncha, the Bakama, Mayona, Habiting, Wafam Sinju, Fondoli, Aduga, relief came the lady, but Miam IDP singer, Masam Masagi, Mayum the Sangam one of the. Was that my name? Pautaza the host, Manipur, no department, Mahang, and a Pautare. Kalamba department, I did memorandum. Tambam department hai tare ne ko memorandum documents ni tambam department ma hang ni Pautaza re host masi IDP singi leiriba issue si ekoi ngasi phawda karana kari khana bidi ke habasi ekoi adum wahang amadum oi ko kano host ko dogi am noi ta basi hajuki amuk disable kangbu sing si ki oi ba awa ba noi ta pen to mayam sing si tangai phana ti ekoi amuk lenga ki mateng pamli na sa area da koi haijarei hai tare ko haijarei sa area si da icham chamba normal life ma habati icham chamba leibali ta bana mani lan yauda ba lan nang da kangbu sing ki family amada ekoi nungai ta badugumba disable kangbu haitare kudamuna makhong yadaba makhut yadaba mamit yadaba mana tadaba whatever any kind of gana da koi disable ba person jin je isam chamba normal family ama da baguda family to gi magi household me am duna matiang pangjan ba nungai na ba magi yaifana ba khona ba bok dai koi pere hainari ne ba ko awa me uri ba ne ba adubu land mawina particular land awa ba nanga ba IDP singi marakta disable yawri kanggu singi punsi mahingse kamaino erong gada kaya basi ongtang ekoi host ongtang ekoi midus lom yingmina seba ko mioi ba moina ekoi na ongtang midus yingmina seba ko mioi ba moina hai edasi de ekoi na leiriba ekoi ngasi press amne roning me dagi sinau sina puthok pirak tana ngasi lenga ki mating pam lai ga na request tor ise masi sahi ani makhai hela ba phawda disable singi awa par da disable singi magi pang to mathau to bidi have nate ko to bidi have nate koi sum mamang da piram me haire yadre haire ato pang sagi habi di posing to koi sadananda gi koi gi tungan ba magi project tim mamang loina namuk chala kanda amuk pating pang piram da scenery ga na koi da haib tari ko ato government gi oina sa agency da mogi thok dang na mogi to hum to mathau si kai ma ba simai ko sa agency da ai koi khang puning chingnom chang ya tari ko moi government gi leibidi ba dugum ba social welfare department gi leibi director su mangai re Bayi na official staff sing sumangai re, council minister sing sumangai re, na tagana commissioner sumangai re, whatever, magi mari le nari ba department sing le officer sing je, mo him mioi bagi thamoi kai to pandra bazar hai kusni ko hangi je, pai department gi paisa leite hai badun amani ko, department gi paisa leite badun ko mateng pang ngamdre hai badun amani ko, adu itara na mari le ba concern department gi official sing duna, adu declare to thupi o miam da ko, ai koi se IDP especially IDP singi na tagna disabled singi tokong to work bating pang ngbal leiba je ekoi department je katang ekoi shortage le financially katang shortage le do ekoi mating pang mangam jeda bani leira kan ekoi mating pang ani hage kan haibiro ko amai tahon janinge ba aduna disabled singi ta fa handa to su ekoi sports ki maram da kana da koi asam da pang thuk ki ba ekoi gi disabled kang busing singi sports meet amada Manipur gi adum contingent khri yaw busing duna ai goal ngal ko ko ubira mani ko lobi ki ubira mani ko ado sana gold medal laura kanda na aikoi gi ipai sai sin law ni okay hai ba ko aduga gold medal du law chat na ba kitamak magi preparation no flight ki bhara bo hairo chat na ba expenditure bo hairo nataga na sagi lai ba disable kang bu sanari ba magi sanajari manungi internet magi tawjari ba magi practice so manung da pihom to ba government phom to benefit bo hairo du buduna hanne hinda ba ko in the name of disable ki namada kai thari phan khuding makse adu karai da koina sinabiri na ko shna phang belai ba ko aduna nungai te ekoi si aduna lengang na haji ko ta jab matam da lengang na memorandum submit to document jisi ki payena ba dong department ma tong ana launch to ne ha ba paw ma ta jare madu ki department du ngasagi madu ki department du da director oina ba na commissioner oina ba dum wonom thonom dum yawna rani khal le ko ekoi khanja ba do ko si yam ngai ta pot mani thajali ba memorandum khuding maksi tasima am seriously lobby da ba duna mani duga me pi hero memorandum dugi magi tongan magi reason na mana magi tongan ba report ma tongan magi tongan ba masagi
hanam thokpa magi haimam thokpa pot namadi madung asi bakoi khoi ugi balai teba thousands of memorandum khoi home minister ki kuthang da home minister da piba prime minister da piba governor the president da piba through concern DC decision da piba memorandum maya through magi leiriba ngasagi SP da piba memorandum maya haji governor sa da piba memorandum haji IDP sing piba hadak in the month of December tha manung sidi da khoi IDP sing je government na sang ngani hai thadok poto changal lu na ngasi phau da hayang sang ai ngasi almost 20 ka yore 20 ka 7 yore ngasi tarik ko 27 yore phau da IDP sing na memorandum several times memorandum bisa list da kari effective over kari response government na taurani ne mathas tharanu sungso ai so sang ngani na tragana na ki December tha gi yara roi khoi on or before January on or before February tha ni matam bibiu hai ba su hai de adum yana no to pira chunu thaman ko thamal lore thamaga ngasi adum tawri da adum ta ko di praja sing gi kholau IDP sing kholau jing asi lei lengak sina khoi thwa thabi de ha ba motivation tai he tare kono hosko adum yam nuai te adum IDP sing gi ba wari si ta ngai pha ta khoi yam kana saning dre ko yam ko saning dre khoi khoi na haye to budi ta sing na government na mana tawi ra kan ni he na asa thamaga ngai ba gi mahutta khoi kai to mina jigi ra khoi tisilo matam moire ko ta sing na kuki narco terrorist sing drug mafia sing na tananaga hat kani na tanana pagi lot pagi su lot pa chen ma su chen ba lengak na madugi oba kan biber su kan bita ba ko kan bita ba duna shiba dugi ani dugi langdai du dai koi se ta sing na lengak na hat ke information happy ras no ko aduna koi ta sen adu ba kuki terrorist sing drug mafia sing na kuki terrorist sing doi koi ngam thok nam sang hai tare hos ko ngam thok nam sang he madu ngam thok nam ko na matam da government hakki hasara snobo khoi jiko hakki hasara snobo drug mafia kumba terrorist kumba du tasina lenga na kallaga thamni hai targa di lenga na kallaga mating pangaga nganglo pir ga thangni hai targa di khoi adu manganglo pir ba mi sing su mangai ndu ga khoi terrorist ki thok tori ba mi sing su mangai drug mafia sing su mangai khoi kana na kam do khoi thidong ni khoi ngam thok na mem changi ha thumjagi ba ko aduna khoi isana isabu ngakchen na ba isana isabu kanjana hona ba ta khoi option leite ar hojik dai ba disable kangbuna government gi mating lenga ki akhana mating pam ni ga na hai rei si asi miyo ba mo na si hai ko ngai di bra na tra na government gi to kum to ma thok du minung si du thang thok ta bra ko sin me la kin point di government ji kana no government ji ko me am gi ne ba ko praja miyam gi ne ba kano host praja miyam gi ni government ji praja miyam gi ba lanthum thawai kanna ba lanthum kanna ba aduga hiram khudi makta madu ngakpi sin bigani lei ba government sina sugum laba disable gi awaba mayama praja miyam gi awaba mayam sima ubiro hai targa di adu lengak lei ba mathok tari ba question dim lei ne ba ko aduna kana gi mati no khona ngai du se kana gi asano khona ngai du se mamang da su kana no khigi chhabdi chhabda mayam gi segal yen magi thok toron pangthok pada yen ma loira ga lam hang segal la hore ga na to khabar hab gi be myau dai ne no hos kana gi no sun lilong sai tra ka no thwa sai tra ka no sorry to correction ai satri me am second year disable kya second year bedra keno second year thuga loira ga department amu second year loksul lore ga ha gi khabar hapna gi paul kun ta gi yebo ko angak pane ba leine film juduna tasingna especially disable kangbu sing gi awa ba se ubi da ba hai si tolop chaw na sari ba du mamari ne ba bibha ki department gi director de hor commissioner bagi mai ne ba official staff sing do disable kangbu sing mami to gi mapi tare ba du pap to mo shen pune ba ko mo shen puni ano ho saduna papudringai da magi tokom thokpa disable sing gi tokom thokpa dugumba masagi thok thorom khrai tokom dring lei yebko aduna disable kangbu sing da pi ga toba disable kangbu sing gi pi ga toba dugumba khudong chaw mayam hindu dagi machung khra to long ni khali ba dugumba leader sing do mai masa masu sing do mai masa masu sing ta ga disable sing awaban nangi sing dagi suruk cham hen nang mo oidana ko awaba dugumba awaban nang mo oidana dugumba do masagi kar hani awab nang mo oisino to haijin ni ebko pelak treba sidi kari hairo ni kala khoi wakani ishoda wakapar khoi pale treba ko aduna disable kanguna nang ni ba awab sinji khoi bibam sangi disable kangbu sinji awara pa kai legi to khoi ingin bibam sangi ateng pang bibam sangi leite hai tare da siang clear hai tare dana department ngi fal leite paisa leite aduna khoi bateng pang mangam da bani har kana adum siang hai tare dana poto adu ta siang na khoi department ma leira bani na department ngi to khum thok ba thok khra di to khum thok pra ha ko sin ni khoi lakri point na ma di aduna lady film se host ko ai jani ngi si isu na ai leite ko disable kangbu sing gi leiriba
awaba nungaitaba sing tasena koi karahani chapsana madu mari neba department madu ming chambi bam sangi aduna moida laiba chai thieng mayam je mioi bagus mi mana draba ko ishora sepo matamda khaji awat pa layatna awaba ma mayu adar lairaba jugumba sagi party di da bawo da tangai phadane koi yenga laini hana ngami badugumba thangoi singdo tasengna moigi laiba dugumba family sing su hena awaba nangba suno orekna phum thamjage aduna lairi film sim tang de koi na jajen ningi si koi IDP singi December thaman mok manung da logo do fire pibu memorandum khuding mok tu ekoi pibia pire ta ya batawre ekoi makhata na ke domina je ko question do ni ko sahi tare khundak pa awana ekoi sahi tare khundak ki bagi wari ko tasengna war tawraga tasengna nampu safu da tawki baduna hena phabam lei ko isagi ireibak manung jeida adugumba drug mafia narco terrorism gina sahi misir na thamagai khoi je nampu safu da ko nampu safu da kuchu khong punjan birakan da namda nei khoi je karaini lanjena bo na ko refugee na thamai ta thamaji made khoi ai pen ma wale aduna khoi kai domina sige kai thudang lobina sige hai ta jadoni leibe issue sing matang de khoi kupna ma de khoi khanau da taraga di lisang chinai khoi miron khara di khoi minai or ga posi do khoi dun leibe phimda leiduri ni leibe lenga de khoi asa thamakanda leibe any lenga ma de khoi asa thamakanda khoi khoi kan birakan hai di khoi thajadre ad mamang do hajagi bado ai khoi politics yaure election yaure bani na election ji kaino vote ji kaino miam len khangi vote for sale sai bani ai taraga di la ka dori bai khoi miron nama su ta sene khoi miron nama election nama lakma tam dai khoi karamba mioi da vote pir kanda karamba mioi bu khangala kanda khoi kan bi ngam da gi kham tam oi re bako aduna ai khoi gi oi ba naha mayama thagatana naha mayama sengala kanda khoi ngasi tungi miron nama gi damang tungi manipur nama gi damang ai khoi kanjaba ngam du ngam khunai ma ai khoi ngapi sim ngam do dumba miron nama khoi sengama tam do oi re phomje thamjage aduna khoi haji ngi lo shila kuma tam dai haji ngi si December ji ngasi tai kundre khangre hayang sta ngai re ko hayang sta ngai re aduna lai matam je khoi very short day ko moina amuk matam ni rakpa moina amuk matam tharak ko mado ya ki tra ko suno ni duna ai khoi yo ro phire mai ko lo matam moya khumje pai khumje ke bos